ꯑꯩ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯏ꯫ ꯔꯦꯜ ꯒꯥꯔꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯥꯂꯤꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯕꯗꯤ ꯒꯥꯔꯤꯗꯨ ꯃꯅꯤꯡꯇꯝꯕ ꯐꯪꯂꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯗꯨ ꯀꯝꯗꯧꯅ ꯆꯠꯈꯤꯕ ꯇꯥꯏ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯇ꯭ꯔꯥꯐꯤꯛ ꯂꯣ ꯁꯦꯝꯅꯗꯨꯅ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯃꯐꯝꯗ ꯒꯥꯔꯤ ꯀꯔꯤꯒꯨꯝꯕ ꯊꯧꯅꯕ ꯇꯥꯔꯕꯗꯤ ꯃꯗꯨꯕꯨ ꯅꯍꯥꯛꯅ ꯅꯤꯡꯇꯝꯕ ꯐꯪꯕ ꯀꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯧꯒꯗ꯭ꯔꯥ? ꯃꯗꯨꯗ ꯋꯥꯠꯂꯤꯕ ꯄꯣꯠꯁꯛꯁꯦ ꯂꯤꯆꯠ ꯅꯥꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯝꯕꯤ ꯆꯠꯄꯒꯤ ꯅꯤꯌꯝꯁꯤꯡꯗꯨ ꯉꯥꯛꯇꯨꯅ ꯀꯥꯏꯗꯅ ꯆꯠꯅꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯅꯤꯡꯇꯝꯕ ꯐꯪꯕꯅꯤ꯫ ꯑꯄꯥꯝꯕ ꯄꯣꯠ ꯊꯥꯒꯣꯟꯅꯕꯗꯨ ꯂꯤꯆꯠ ꯅꯥꯏꯕꯅꯤ꯫ ꯑꯩꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯃꯤꯅꯥꯔ ꯀꯌꯥꯗ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡꯗ ꯑꯩꯅ ꯍꯪꯈꯤ, ꯅꯍꯥꯛꯀꯤ ꯅꯆꯥꯗꯨ ꯂꯥꯏꯍꯧ ꯇꯧꯗꯨꯅ 105 ꯗꯤꯒ꯭ꯔꯤ ꯌꯧꯅ ꯃꯁꯥ ꯁꯥꯒꯠꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯕꯨ ꯗꯣꯛꯇꯔꯗ ꯄꯨꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯃꯣꯠ ꯈꯦꯟꯅꯕ ꯂꯩꯇꯅ ꯃꯈꯣꯏ ꯄꯨꯝꯕꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯥꯅ ꯆꯠꯅꯤꯡꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯅ꯫ ꯃꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣ? ꯃꯔꯝꯗꯤ ꯃꯗꯨ ꯇꯧꯔꯒ ꯃꯆꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯊꯕꯛꯁꯤ ꯃꯤꯃꯥꯡꯗ ꯐꯖꯕ ꯇꯥꯟꯅꯕꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯍꯨꯔꯥꯜꯂꯨꯕꯒꯤꯗꯃꯛꯇ ꯗꯟꯗꯤ ꯄꯤꯔꯝꯗꯥꯏꯗ ꯋꯥꯌꯦꯟ ꯃꯄꯨ ꯖꯖ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯪꯏ, ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤ ꯍꯥꯏꯅ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯂꯩ, ꯍꯥꯏꯖꯒꯦ, ꯌꯣꯔ ꯑꯣꯅꯔ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨꯁꯨ ꯖꯦꯜꯗ ꯊꯝꯕꯤꯌꯨ꯫ ꯋꯥꯌꯦꯜ ꯃꯄꯨꯅ ꯍꯪꯏ, ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯐꯥꯗꯣꯛ ꯇꯥꯔꯕ ꯃꯤꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯅ ꯄꯦꯟꯁꯤꯜ ꯍꯨꯔꯥꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯃꯥ ꯕꯥꯖꯤꯅ ꯇꯧꯔꯛꯂꯤꯕꯗꯨ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯉꯥꯡꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯩꯅ ꯀꯣꯂꯣꯝ ꯑꯃ ꯍꯨꯔꯥꯜꯂꯛꯏ, ꯃꯈꯣꯏꯅ ꯃꯗꯨ ꯈꯪꯅ ꯑꯨꯁꯤꯟꯅꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯇꯩ ꯄꯣꯠ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯅ ꯁ꯭ꯀꯨꯜꯗꯒꯤ ꯑꯃꯁꯨꯡ ꯂꯩꯀꯥꯏꯗꯒꯤꯁꯨ ꯍꯨꯔꯥꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯗꯨ ꯑꯩꯅ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯁꯥꯖꯠ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯏꯃꯥ ꯕꯥꯖꯤꯅ ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅ ꯈꯪꯏ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯁꯨ ꯆꯩꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯇꯩ ꯑꯩꯒ ꯖꯦꯜꯗ ꯄꯨꯂꯞ ꯊꯥꯖꯤꯟꯒꯗꯕ ꯃꯤ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯑꯣꯏꯒꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯋꯥꯐꯝꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯨꯝꯅ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯇꯧꯈꯤꯗꯦ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯍꯟꯕꯁꯤ ꯃꯔꯨꯑꯣꯏ, ꯀꯥꯟꯅꯩ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕꯤꯗꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯛ ꯇꯧꯍꯜꯂꯕꯗꯤ ꯃꯥꯡ ꯇꯥꯛꯄꯒꯤ ꯊꯕꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯊꯃꯣꯏ ꯀꯠꯊꯣꯛꯄ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯋꯥꯔꯛꯆꯔꯒ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤ ꯃꯄꯨꯡ ꯐꯥꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯇꯌꯥꯔꯤꯗ ꯂꯩꯕ ꯑꯣꯏꯔꯛꯏ꯫ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯐꯕ ꯀꯥꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯥꯡꯆꯠꯇ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯠ 15ꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯧ ꯎꯔꯒ ꯑꯃꯁꯨꯡ ꯇꯤꯚꯤ ꯌꯦꯡꯂꯒ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯃꯆꯥꯛ ꯂꯧꯁꯤꯟꯖꯧ ꯍꯥꯏꯅ ꯊꯝꯕꯤꯔꯕ ꯑꯉꯥꯡꯁꯤꯡꯅꯤ꯫ ꯋꯥꯍꯪꯁꯤꯡꯁꯤ ꯅꯊꯟꯇ ꯍꯪꯖꯧ, ꯂꯤꯆꯠ ꯅꯥꯏꯗ꯭ꯔꯕꯗꯤ꯫ ꯀꯦꯞꯇꯦꯟ ꯑꯃꯅ ꯃꯥꯒꯤ ꯖꯍꯥꯖꯇꯨ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯒꯗ꯭ꯔꯥ? ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯃꯥꯒꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗ꯭ꯔꯥ? ꯕꯦꯂꯥ ꯈꯣꯡꯕ ꯃꯤ ꯑꯃꯅ ꯁꯩꯐꯝ ꯑꯃꯗ ꯅꯤꯡꯊꯤꯅ ꯈꯣꯡꯕ ꯉꯝꯒꯗ꯭ꯔꯥ? ꯃꯊꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯈꯨꯝꯂꯛꯀꯗꯕ ꯄꯥꯎꯈꯨꯝꯗꯤ ꯇꯁꯦꯡꯅꯃꯛ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯁꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯀꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯐꯤꯚꯝ ꯑꯃ ꯌꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯪꯅꯔꯤꯕꯁꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯂꯩꯅꯔꯤꯕ ꯋꯥꯈꯜ ꯈꯨꯈꯟꯁꯤ ꯑꯁꯤꯅꯤ, ꯄꯣꯠꯇꯨ ꯇꯧꯕꯗ ꯐꯩ ꯈꯜꯂꯕꯗꯤ ꯃꯗꯨ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯈꯔꯅ ꯏꯄꯪ ꯄꯪꯖꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯇꯥꯈ꯭ꯔꯦ, ꯏꯆꯥꯁꯤꯡꯅ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯖꯁꯅꯨ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯨꯗ ꯄꯦꯜꯂꯦ꯫ ꯑꯩꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯍꯪꯂꯨꯏ, ꯑꯗꯨ ꯇꯧꯔꯕꯗꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯪꯅꯤꯡꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤ ꯐꯨꯔꯒ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯨꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕꯅ ꯃꯤꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨꯕꯨ ꯈꯪꯅꯅꯕ ꯋꯥꯍꯩ ꯑꯃ ꯑꯦꯡꯒ꯭ꯔꯦꯖꯤ ꯂꯣꯟꯗ ꯋꯥꯍꯩ ꯑꯃ ꯂꯩ, ꯑꯥꯔꯊꯗꯤ ꯇꯨ ꯆꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯍꯥꯏꯕꯅꯤ꯫
ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯃꯔꯨ ꯑꯣꯏꯅ ꯂꯨꯝꯅ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯍꯜꯂꯤꯕ ꯃꯆꯥꯛꯁꯤꯡꯗꯨꯕꯨꯁꯨ ꯂꯧꯐꯝ ꯈꯟꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯄꯣꯠꯀꯤ ꯃꯒꯨꯟ, ꯂꯤꯆꯠ ꯅꯥꯏꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯗꯥꯏꯇ ꯃꯁꯛ ꯈꯪꯕ ꯑꯗꯨꯗꯒꯤꯅꯤ ꯅꯨꯡꯉꯥꯏꯕ ꯊꯣꯔꯛꯂꯤꯕꯗꯨ꯫ ꯅꯪꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯅꯕ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯇꯥꯏ꯫ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯇꯨꯗꯤ ꯇꯧꯔꯨꯅꯨ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯇꯥꯏ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯝꯖꯅ ꯈꯣꯏꯗꯥꯅ ꯇꯧ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯨꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ ꯊꯤꯗꯅ ꯊꯕꯛ ꯀꯌꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯇꯧꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯟꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯜꯂꯛꯂꯒ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯀꯌꯥꯁꯨ ꯑꯃꯨꯛ ꯇꯧꯏ꯫ ꯃꯆꯥꯁꯤꯡ ꯌꯦꯡꯁꯤꯜꯂꯤ ꯑꯗꯨꯒ ꯄꯥꯡꯒꯜ ꯇꯦꯛꯇꯨꯅ ꯋꯥꯔꯒ ꯇꯨꯝꯕ ꯆꯪꯏ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯑꯉꯥꯡ ꯄꯤꯁꯛꯇꯨ ꯀꯞꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯨ ꯍꯧꯒꯠꯅꯤꯡꯕ꯭ꯔꯥ? ꯃꯍꯥꯛ ꯍꯧꯒꯠꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠꯇꯕ ꯌꯥꯗꯕꯅ ꯍꯧꯒꯠꯂꯤ꯫ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗꯤ ꯃꯔꯝ ꯑꯍꯨꯝ ꯂꯩ꯫ ꯑꯍꯥꯟꯕꯗ ꯅꯨꯡꯁꯤꯕ, ꯑꯅꯤꯁꯨꯕꯗ ꯇꯧꯗꯕ ꯌꯥꯗꯕ ꯃꯊꯧ, ꯑꯍꯨꯝꯁꯨꯕꯗ ꯗꯥꯏꯇ꯫ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜ ꯈꯔꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯤꯡꯕ ꯌꯥꯗꯦ꯫ ꯃꯗꯨꯗ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯃꯊꯧ ꯇꯥꯔꯛꯏ꯫ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛꯇꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯕ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯁꯨ ꯇꯧꯔꯕ ꯃꯇꯝꯗ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯤꯆꯠ ꯅꯥꯏꯕ ꯇꯉꯥꯏꯐꯗꯅ ꯆꯪꯏ꯫ ꯃꯃꯥ ꯃꯄꯥꯅ, ꯑꯣꯖꯥꯅ ꯑꯃꯁꯨꯡ ꯁꯨꯄꯔꯚꯥꯏꯖꯔꯅ ꯑꯉꯥꯡ ꯑꯃꯕꯨ ꯃꯤꯡꯊꯣꯟꯕꯤꯕ ꯑꯃꯁꯨꯡ ꯍꯟꯊꯅ ꯌꯦꯡꯕ ꯋꯥꯍꯩ ꯍꯥꯏꯕ, ꯅꯨꯡꯁꯤꯔꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯕꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯗꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯇꯨꯄꯤꯗ (ꯑꯄꯪꯕ) ꯀꯧꯕꯤꯕ ꯀꯔꯤꯒꯨꯝꯕ ꯇꯥꯕ꯭ꯔꯥ? ꯃꯤꯡꯊꯣꯟ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯀꯣꯛꯇꯦ꯫ ꯑꯉꯥꯡꯗꯨꯅ ꯆꯥꯎꯔꯛꯂꯒ ꯃꯃꯥ ꯃꯄꯥꯅ ꯀꯧꯕꯤꯔꯤꯕ ꯃꯤꯡꯗꯨꯒ ꯆꯨꯅꯕ ꯃꯁꯛ ꯑꯣꯏꯒꯜꯂꯤ꯫ ꯀꯧꯈꯤꯕ ꯃꯃꯤꯡꯁꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯪꯒꯗꯕꯅꯤ, ꯍꯦꯟꯗꯣꯛꯇꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯐꯥꯎꯕ ꯈꯪꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯃꯤꯡ ꯑꯃ ꯀꯧꯕꯤꯕꯗ ꯃꯗꯨꯅ ꯃꯤꯗꯨꯒꯤ ꯊꯃꯣꯏ ꯀꯌꯥꯝ ꯁꯣꯛꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯗꯝꯗꯤ ꯚꯥꯔꯠꯇ ꯕꯔꯅꯥꯗꯦꯠ ꯁꯥꯒꯩ ꯖꯥꯠ ꯈꯥꯏꯕ ꯇꯧꯕꯗ ꯀꯧꯅꯔꯤꯕ ꯃꯃꯤꯡ ꯑꯁꯤꯅꯤ꯫ ꯑꯋꯥꯡꯕ ꯁꯥꯒꯩ ꯅꯠꯇ꯭ꯔꯒ ꯑꯇꯣꯟꯕ ꯁꯥꯒꯩ, ꯕ꯭ꯔꯥꯍꯃꯟ, ꯈꯦꯇ꯭ꯔꯤ, ꯁꯨꯗ꯭ꯔꯅꯆꯤꯡꯕ, ꯃꯁꯤꯕꯨ ꯂꯦꯕꯦꯜ ꯑꯃ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯄꯣꯠꯅꯣ? ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗ ꯁꯤꯖꯤꯟꯅꯕ ꯍꯟꯊꯕ ꯋꯥꯉꯥꯡ ꯈꯔꯗꯤ ꯃꯁꯤꯅꯤ: ꯅꯪ ꯅꯔꯣꯜ ꯊꯣꯛꯇꯕ꯭ꯔꯥ? ꯍꯥ? ꯅꯆꯤꯟ ꯄꯥꯟꯗꯕ ꯃꯤꯔꯕ? ꯑꯅꯤꯁꯨꯕꯗ, ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯃꯤꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯅꯪ ꯃꯃꯜ ꯌꯥꯎꯗꯕ ꯃꯤꯅꯤ꯫ ꯑꯐꯕ, ꯀꯥꯟꯅꯕ, ꯑꯆꯨꯝꯕ ꯇꯝꯕꯤꯕ꯫ ꯊꯧꯋꯥ ꯁꯥꯍꯧꯗꯕꯗꯒꯤ ꯑꯃꯁꯨꯡ ꯈꯪꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯁꯨꯡ ꯁꯪꯁꯊꯥꯟꯁꯤꯡꯗ ꯑꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛ ꯇꯝꯃꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯑꯩꯈꯣꯏ ꯏꯁꯥꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯑꯉꯥꯡꯗ ꯅꯠꯇ꯭ꯔꯒ ꯏꯁꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯗ ꯑꯔꯥꯟꯕ ꯋꯥ ꯍꯥꯏꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯅ ꯑꯩꯕꯨ ꯍꯪꯂꯕꯗꯤ ꯑꯩ ꯂꯩꯇꯦ ꯍꯥꯏꯌꯨ, ꯁꯤ ꯌꯥꯝ ꯍꯥꯏꯅꯕ ꯋꯥꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯆꯦꯛꯇꯨ ꯗꯥꯛꯇꯔꯗꯒꯤ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯆꯦꯠꯄ ꯑꯣꯏꯅꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥ, ꯑꯣꯖꯥ ꯑꯃꯁꯨꯡ ꯁꯨꯄꯔꯚꯥꯏꯖꯔꯗꯒꯤ ꯃꯇꯧ ꯇꯝꯖꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏ꯫ ꯃꯊꯛꯇ ꯍꯥꯏꯖꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯉꯥꯡꯕ ꯍꯩꯅꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯑꯇꯣꯞꯄ ꯃꯤ ꯑꯃꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯂꯝꯗꯝꯅꯍꯜꯂꯕꯗꯤ ꯃꯥꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯂꯛꯀꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯅꯤꯡꯂꯒ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯤꯟꯅꯔꯒ ꯑꯣꯐꯤꯁꯇꯒꯤ ꯁꯨꯇꯤ ꯂꯧꯔꯒ ꯆꯠꯂꯤ꯫ ꯃꯥꯅ ꯃꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯥꯒꯤ ꯕꯣꯁꯅ ꯃꯥꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯂꯝꯗꯝꯅꯍꯟꯗꯨꯅ ꯃꯥꯁꯨ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯄꯣꯖꯤꯇꯤꯚ ꯁꯦꯜꯐ-ꯏꯁꯇꯤꯝ ꯂꯩꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ꯫ ꯗꯥꯛꯁꯤꯡ ꯑꯗꯨ ꯔꯥꯁꯤ ꯂꯩꯍꯟꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯁꯤ꯫ ꯐꯠꯇꯕꯕꯨ ꯑꯐꯕ ꯑꯣꯏꯍꯟꯈꯤꯕ, ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝꯕꯨ ꯀꯥꯟꯅꯕ ꯑꯣꯜꯍꯟꯈꯤꯕ, ꯈꯨꯔꯧ ꯑꯣꯏꯕ ꯄꯣꯠꯄꯨ
ꯑꯋꯥꯡꯕꯗ ꯀꯥꯈꯠꯅꯕꯒꯤ ꯈꯨꯗꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯥꯗꯨꯅ ꯌꯦꯡꯉꯨ꯫ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯁꯨꯡ ꯃꯥꯏꯊꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨ ꯆꯤꯡꯊꯍꯟꯈꯤꯗꯦ꯫ ꯕꯤꯊꯣꯚꯦꯟ ꯁꯣꯏꯅꯥꯏꯕ ꯃꯤꯅꯤ, ꯃꯅꯥ ꯇꯥꯗꯦ, ꯑꯗꯨꯕꯨ ꯑꯐꯥꯎꯕ ꯏꯁꯩ ꯀꯌꯥ ꯃꯥꯅ ꯁꯨꯔ ꯄꯥꯜꯂꯝꯃꯤ꯫ ꯃꯤꯜꯇꯟ ꯃꯃꯤꯠ ꯇꯥꯡꯕ ꯁꯣꯏꯅꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯄ꯭ꯔꯀꯤꯇꯤꯕꯨ ꯁꯩꯊꯥꯕ ꯐꯖꯕ ꯁꯩꯔꯦꯡ ꯀꯌꯥ ꯃꯥꯅ ꯏꯔꯝꯃꯤ꯫ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯗꯥꯛꯇꯔ ꯔꯨꯖꯕꯦꯜꯠ, ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯅꯦꯇꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯍꯥꯛ ꯆꯠꯄ ꯉꯝꯗꯦ, ꯍꯨꯏꯜꯆꯦꯌꯔ ꯐꯝꯂꯒ ꯃꯊꯧ ꯇꯧꯏ꯫ ꯋꯤꯜꯃꯥ ꯔꯨꯗꯣꯜꯐꯀꯤ ꯋꯥꯔꯤ꯫ ꯇꯦꯅꯦꯁꯤꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯋꯤꯜꯃꯥ ꯔꯨꯗꯣꯜꯐ ꯄꯣꯛꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 4 ꯁꯨꯔꯛꯄꯗ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒ ꯁ꯭ꯀꯥꯔꯂꯦꯠ ꯐꯦꯕꯔꯒ ꯂꯥꯏꯅꯥ ꯑꯅꯤꯁꯤ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯅꯥꯈꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯅꯥꯕ ꯑꯅꯤ ꯄꯨꯟꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄꯣꯂꯤꯑꯣ ꯇꯧꯗꯨꯅ ꯃꯁꯥꯗꯨ ꯁꯣꯟꯊꯈꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯡꯗꯨ ꯋꯥꯆꯞꯊꯥꯗꯨꯅ ꯆꯠꯄ ꯉꯝꯅꯕ ꯇꯧꯈꯤ, ꯑꯃꯁꯨꯡ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯡꯅ ꯆꯠꯄ ꯉꯝꯗꯕ ꯃꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯈꯤ꯫ ꯃꯃꯥꯅ ꯄꯨꯛꯅꯤꯡꯗ ꯊꯧꯅꯥ ꯄꯤꯕꯤꯈꯤ꯫ ꯃꯃꯥꯅ ꯍꯥꯏ, "ꯋꯤꯜꯃꯥ, ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯄꯥꯡꯒꯜ, ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯁꯨꯡ ꯊꯥꯖꯕ ꯄꯤꯕꯤꯗꯨꯅ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯒꯅꯤ"꯫ ꯋꯤꯜꯃꯥꯅ ꯍꯥꯏꯖꯩ, "ꯂꯝꯖꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯩ ꯑꯣꯏꯕ ꯄꯥꯝꯃꯤ"꯫ ꯃꯁꯥꯒꯤ ꯆꯍꯤ 7 ꯁꯨꯔꯛꯄꯗ ꯗꯣꯛꯇꯔꯒꯤ ꯄꯥꯎꯇꯥꯛ ꯏꯟꯗꯗꯨꯅ ꯃꯈꯣꯡꯗ ꯍꯥꯞꯂꯤꯕ ꯋꯥꯆꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯗꯥꯛꯇꯔꯅ ꯉꯝꯂꯔꯣꯏ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯧꯅꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯍꯧꯈꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 18 ꯁꯨꯕꯗ ꯃꯍꯥꯛ ꯂꯝꯖꯦꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯈꯤ, ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯥ ꯃꯤꯊꯤ ꯇꯥꯈꯤ꯫ ꯃꯊꯪꯗ ꯑꯅꯤꯔꯛ ꯁꯨꯕ ꯌꯥꯎꯈꯤ, ꯃꯗꯨꯗꯒꯤ 3 ꯁꯨꯕ, 4 ꯁꯨꯕ ꯌꯥꯎꯈꯤ꯫ ꯂꯣꯏꯅꯃꯛ ꯃꯍꯥꯛ ꯃꯤꯊꯤ ꯇꯥꯈꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯌꯥꯎꯕꯅ ꯃꯃꯩꯊꯪꯗ ꯃꯀꯣꯛ ꯇꯥꯔꯛꯈꯤ꯫ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯃꯍꯥꯛ ꯇꯦꯅꯦꯁꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯆꯪꯈꯤ, ꯑꯃꯁꯨꯡ ꯃꯗꯨꯗ ꯑꯦꯗ ꯇꯦꯝꯄꯜ ꯀꯧꯕ ꯀꯣꯆ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯥꯅ ꯑꯣꯖꯥꯗꯨꯗ ꯍꯥꯏ, "ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯟ ꯌꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯤꯡꯏ" ꯍꯥꯏꯅ꯫ ꯇꯦꯝꯄꯜꯅ ꯍꯥꯏꯔꯛꯈꯤ, "ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯅꯊꯧꯅꯥꯗꯣ ꯅꯪꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯝꯊꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ"꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯅꯕꯒꯤ ꯃꯇꯝꯗꯨ ꯂꯥꯛꯈꯤ, ꯑꯃꯁꯨꯡ ꯃꯗꯨꯗ ꯅꯪꯅ ꯌꯥꯎꯕ ꯇꯥꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯍꯩꯕ ꯃꯤꯗꯨꯒ ꯅꯪꯅ ꯂꯥꯝꯕꯥ ꯇꯧꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯃꯥꯏꯊꯤꯕ ꯐꯪꯂꯛꯇ꯭ꯔꯤꯕ ꯖꯨꯇꯥ ꯍꯩꯅꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯂꯝꯖꯦꯟ ꯇꯥꯟꯅꯒꯗꯧꯔꯤ꯫ ꯑꯍꯥꯟꯕ ꯏꯚꯦꯟꯠ ꯑꯗꯨ ꯃꯤꯇꯔ 100ꯒꯤ ꯂꯝꯖꯦꯟꯅꯤ꯫ ꯋꯤꯜꯃꯥꯅ ꯖꯨꯇꯥꯗꯒꯤ ꯊꯣꯏꯗꯨꯅ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯅꯥꯒꯤ ꯇꯀꯃꯥꯟ ꯐꯪꯈꯤ꯫ ꯑꯅꯤꯁꯨꯕ ꯏꯚꯦꯟꯠ ꯑꯗꯨꯗ ꯃꯤꯇꯔ 200ꯒꯤ ꯂꯝꯖꯦꯟꯅꯤ꯫ ꯃꯗꯨꯗꯁꯨ ꯃꯥꯅ ꯖꯨꯇꯥꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯁꯅꯥꯒꯤ ꯇꯀꯃꯥꯟ ꯐꯪꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯏꯚꯦꯟꯠ ꯑꯗꯨ ꯃꯤꯇꯔ 100ꯒꯤ ꯈꯨꯠꯊꯥꯡ ꯂꯝꯖꯦꯟꯅꯤ, ꯑꯃꯁꯨꯡ ꯃꯁꯤꯗꯁꯨ ꯃꯥꯅ ꯖꯨꯇꯥꯒ ꯂꯝꯕꯥ ꯄꯥꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯠꯊꯥꯡ ꯂꯝꯖꯦꯟꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯃꯤꯗꯨꯅ ꯑꯔꯣꯏꯕ ꯃꯇꯥꯡꯗ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯡꯕꯨꯒꯤ ꯃꯅꯤꯡ ꯈꯣꯝꯕꯤ ꯑꯣꯏꯅꯒꯗꯧꯔꯤ꯫ ꯃꯃꯥꯡꯗ ꯆꯦꯟꯈꯤꯕ ꯂꯝꯖꯦꯜꯂꯣꯏ ꯑꯍꯨꯝꯗꯨꯗꯤ ꯆꯦꯟꯅꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯆꯩ ꯕꯦꯇꯣꯟꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯇꯅ ꯁꯤꯟꯅꯈꯤ꯫ ꯋꯤꯜꯃꯥꯒꯤ ꯄꯥꯂꯤ ꯌꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯕꯦꯇꯣꯟꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯇ ꯇꯥꯈꯤ꯫ ꯋꯤꯜꯃꯥꯅ ꯌꯦꯡꯂꯛꯄꯗ ꯖꯨꯇꯥꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯍꯣꯠꯅꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯕꯦꯇꯣꯟꯗꯨ ꯈꯨꯟꯒꯠꯂꯒ ꯃꯍꯥꯛꯅ ꯒꯥꯔꯤꯒꯨꯝ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯖꯨꯇꯥꯕꯨ 3ꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯝꯖꯦꯟ ꯊꯣꯏꯗꯨꯅ ꯃꯥꯒꯤ 3ꯁꯨꯕ ꯁꯅꯥꯒꯤ ꯇꯀꯃꯥꯟ ꯐꯪꯈꯤ꯫ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯈꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯪꯊꯔꯕꯤ ꯅꯨꯄꯤ ꯑꯃ ꯏꯪ 1860ꯒꯤ ꯑꯣꯂꯦꯝꯄꯤꯛꯇ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯟ ꯌꯥꯡꯕꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ꯫ ꯋꯤꯜꯃꯥꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯍꯧꯔꯤꯕꯁꯤ ꯀꯌꯥ ꯐꯖꯈ꯭ꯔꯕ ꯄꯥꯔꯥꯅꯣ! ꯈꯨꯗꯣꯡꯆꯥꯕ, ꯑꯋꯥꯕ ꯐꯤꯚꯝ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅꯁꯨ ꯈꯨꯔꯧ ꯆꯦꯟꯕ ꯁꯨꯛꯊꯦꯡ ꯊꯦꯡꯅꯕ
ꯅꯠꯇꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯍꯥꯏꯕ ꯄꯥꯔꯥꯁꯤꯅꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝꯕꯨ ꯑꯐꯕ ꯇꯥꯟꯖꯥ ꯑꯣꯏꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯄꯥꯔꯨꯔꯒ ꯅꯠꯇ꯭ꯔꯒ ꯇꯥꯔꯨꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯄꯨꯛꯅꯤꯡ ꯏꯊꯤꯜ ꯄꯣꯛꯍꯟꯒꯗ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯤꯅ ꯏꯕ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯏꯖꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯄꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯇꯨꯅꯇ ꯂꯩꯔꯣꯏꯗ꯭ꯔꯥ? ꯁꯤꯡꯅ ꯈꯪꯗꯕ ꯇꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯉꯝꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯁꯤꯃꯥꯅ ꯑꯩꯈꯣꯏꯗ ꯇꯝꯃꯤ ꯑꯃꯁꯨꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯉꯝꯂꯣꯏꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯦꯅꯔꯤ ꯐꯣꯔꯗꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯇꯧꯕ ꯉꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯕꯨ ꯈꯪꯗꯕꯒꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯕꯨꯅꯤ ꯑꯩꯅ ꯊꯤꯔꯤꯕꯁꯤ꯫